Delhi na Kuki group sing Naraga Nagagi Mayokta Sedo War Chatharakli IM Delhi na Kuki group sing Naraga Nagagi Mayokta Sedo War Chatharakli Haina Nscn IM Good News Bulletin Nagaland Bosta Fongba report Amana Fongdurakli Report asina hai matam kayagi mamangdagi Manipur da kangnam ki yengthina ba amadi hatna sunabagi thodok sing thoktuna lakli adobo hauji Kuki refugee sing amadi naga singi marakta thokliba watho asi indigenous people singi mayokta atam nana chatharak palalong amani naga singna awaba kaya khangningai gi cherak asida yengnaba da mai ka bachinjak yon bagal loinana malemgi thakta samjin sajin ba wafam kaya fongdoktuna makhoi gi firef adu achumba malhanna ba honarakli mamangai dagi hauna naga hills area sing da Kuki singi laifam Sengbalakpagi thawong asi lona yadaba mawongda paikhalakpa thawrangni haina paladuna Nscn IMG news bulletin asina hai nagagi asengba right manghalaga lam leijadaba Kuki singda laifam pinabagi pandamda akhanaba thawrang asi lokhalakpani hari KKL na koliba mafam sing fauduna chaliba highway singda matam kaktana blockade lauthokre Ukhul amasung Kamjong district ki tangkhul nagagi naha singi apex body ama oiriba kathoka tamnaw dong KKL na ngarang Ukhul district ki New Haven amasung Fence corner da kangkhul nupi sing yauna kunja sing da 40 suba Assam Rifles ki personal sing na chathaki ba ka henba thodok ki mayok talup asina koliba mafam sing da fauduna chaliba highway sing da khudak tagi matam kaktaba blockade lauthokre KKL ki highway blockade tawbagi warep asi ngarang Assam Rifles ki personal sing na New Haven da temporary Assam Rifles ki post ama hanglakpagi mayok ta khunja sing na yaning da fongdok tuna post asida thomjin bada AR personal sing na khunja sing da tear gas smoke bomb sing kaptuna lathi charge tawba amadi blank fire tawbada nupi yauna khunja kungani thoi aso apanang khibagi thodo adubu yaning da utuna kaukhibani hairi KKL ki vice president na khuyek piduna thadorokpa cherol amagi matungina khongjang sing na Ukhul district ki Fence corner Sogbau amasung New Haven da Assam Rifles personal sing na khunja nupi sing da phuba chaibagi thabak chathaba amadi nongmai kaptuna tankhaina ba honaki haina maral sikhi bagal doinana thodo aduda nupi yauna naga khunja kungani thoi rom aso apanang ki hari tangkhul naga naha singi lup asina tangkhul ge apex body sing oriba tangkhul naga long TNL amasung tangkhul sanau long TSL singna KKL na changsiliba Khongjang asida support tawbiduna thodo aduda soklaba khunja singi damak leptuna chenaba personal singi mathakta legal action sing lokhonaba honamina se hari KKL na kaukiba matam kaktaba highway blockade asilup asina taliba davi sing phangdri phawba chathaki gani hari davi asigi manungda Assam Rifles personal sing yam da lale haijaba New Haven da nauna hangliba air post lauthokiba amasung thodo aduda chenariba personal singi mathakta disciplinary action sing lokhotpa sing yauri angang oiringai da fattaba choyapa charabadi brain soksilai Angang oiringai da fattaba achoy apa yamna charabadi brain soksilai haina anauba study gi report na phongdokli University College Kok UCC gi chathakhiba study amagi report na hai chahi nauringai da fat amasung chini gi saruka hena yaw chinjak chabagi hainabi thambana brain gi akhanaba mafam khara da akaiba thowalai aram khorangba fawhanbagi control tawriba brain gi sarukta akaiba thowalaktuna chaba thakpagi mawong matawda soiba kaya marum dakhanba yai Hariba angang aduna tungi punsida hakchang sajel tawduna afaba chinjak charabaso hana soksin kiba brain gi fibam adu amu hana fagathan bangamde matam gi awonba matung inna kaithel da hakchang sokningai oiba chinjak makal kaya marang kaina puthorakle anga ayamba hariba chinjak sing asi chabagi hainabi thamnarakpa maramna tungi punsida chauna akaiba thogalakpa yai haina APC microbio gi scientist sing na phongdoki chatnabi ama oina birthday party school gi thoram amadi mamanaba mayam punbagi thoramda Fat amadi chini gi saruka hena yawba chinjak chabagi chanabi ama leirakli hiramasiga mari lainana chathakiba study gi report amana nature communication journal da fonglaki report aduna hai chahi nauringai da calorie gi chang wangna yawba aduga kanaba machal yawdaba chinjak ka hena chabana brain da kaiba tholakpagi khudam thengnare researcher singna uchi khara da changyeng toduna yengbada wafam asi khangbangam lakpani uchi khara da fat amasung chini gi chang wangna yawba chinjak pijaduna yengbada Hariba uchi sing aduna chahi khara yamlaklaga brain gi fibam da ahongba kaya thorakpa thengnaki maru oina aram khorangma phawhanbagi thawong control tawriba brain gi hypothalamus region da akaiba thowalai adumoinama theril gi fibam fagathanaba cheksin thorang lokhalabadi amangata thokraba saruk sing adu tamna fibam fagalakpagi khudam thengnaki pumnama asi oiduna su chahi nauriba angang sing da fat amasung chini gi saruka hena yawba chinjak Pijaroidabani a haina study aduda maru oiba thodang lokhiba Dr. Christina Martina na phongdoki chahi nauringai da fattaba amasung kanadaba achapot chabagi hainabi thambana tungi punsi wehelakpa yaba khudong thiba singdi hakchanggi arumba hengalakpa heart ki laina lehalakpa diabetes amasung insulin resistant hengalakpa ningsing bangambagi matik mai hanthalakpa hormone gi khalkai halaktuna unsa soksil halakpa asina chingmani hari
BJP की President Sardar Rajya Sabha की Mikhal की nomination file tawkre nupi singi issue amasung Manipur की integrity na top priority oigani Sardar Manipur की amata ngairaba Rajya Sabha की seat की damak BJP की miref oina adhikari mayum Sardar na ngasi nomination file tawkre adhikari mayum Sardar na maha ki nomination paper adu ngasi ayuk pung 12 rom tabada Manipur Legislative Assembly ka Secretariat chatuna Mikhal asigi returning officer da file tawkibani nomination paper file tawkiba adu da Chief Minister Yumnam Khemchan yauna MLA kaya su sarugya ki mamang da Mikhal asigi returning officer su oiriba Manipur Legislative Assembly ki Secretary Rohit Sapam na thokpa notification amana Rajya Sabha ki Mikhal asi tha asigi taraga nipan da Manipur Legislative Assembly Secretariat ki banquet hall da pangthokani loinana vote thibagi thabak su numit asida pangthokani haina phongdokhiba leirabani BJP Manipur Pradesh ki President A Sardana Rajya Sabha Mikhal ki damak nomination paper file tawraba matung paumi sing da haikibana karigumba mahal Rajya Sabha ki MP oina khankiba tarabadi lamdam asigi nupi singi yaifanaba nupi singi sakti hengatnaba amasung Manipur ki territorial integrity da top priority oina thabak tawgani Party ki central leader singna mangon da piriba khudong chaba asi sizina duna Manipur miyamna awaba kaya mayok nariba sigi matang da national level da pukhatkani kangluf ki irang na chaitheng phangliba nupi singi oina relief camp hangdokre makha dana parliament so nupi singa mari leinaba issue sing pukhatkani nupi singda ehenba sakti piba amasung nupi singi yaifa thorang paikat pa haibasi da ehenba mi eng thamduna thabak paikatkani mahak masamang nupi ama oina nupi amasung women empowerment gi damakta thabak paikatkani Prime Minister Narendra Modi, Union Home Minister Amit Shah amasung party ki central leader sing na piriba khudong chaba sing asigi khuthangda matam gi oina Manipur miyam gi mari lainaba issue sing amadi Manipur kaihandana thamnabagi matangda parliament da chapchana pukhatkani haiki amaromda Congress Party ki oina di Rajya Sabha Mikhal asigi damak mirep thadoklaroi hiramasiga mari lainana haukiba thangja numita MPCC gi pangthokhiba mifam amana June tarakani panda pangthokadariba Rajya Sabha Mikhal asida mirep thadoktanaba waref adu laukibani Opposition Congress ki oina MLA manga khaktamak leibana Rajya Sabha gi Mikhal gi damak candidate ama oina Mikhal thengnaba ngambagi sakti adu makhoida leite masigi mathakta nomination file tawbagi masing sude karigumba Congress na Rajya Sabha Mikhal asigi damak nomination file tawge haiba tarabadi yamdrabada candidate tarukna proposer oigadabani KNFP gidan missing oigani chingnaba singna phaduna pukiba naga ama nongmaina kaptuna halaga hundoklamdei tha asigi manga gi ayupung 3:10 rom taba matamda Kangpokpi district ki manung chanba saitu Gamphajol subdivision gi new Kaithal Manbi police station na konba Loibol village ta sakhangdaba kulai paiba masal kuthongnaba gi thodokta khunja matai manau ani yauna micham ama lekhidaba thodok thokfam oriba Loibol village ka thagnana leiriba Charoi Pandong ba haina khangnariba Pongring Long Naga village ta su ngasi ayuk pung 6 lom tarako matamda KNFP gilan missing oigani haina chingnaba kulai paiba ku ki militant singna phaduna pukiba tangkhul naga ama nongmaina kaptuna halaga hundoklamde hairi Pau sina hai khul ngakliba khunja ahum aduna khul adugi akoibada chatlingai matamda KNFP gilan missing oigani haina chingnaba kulai paiba sing aduna nongmai kapsilakpadagi maikai animakta kuthoknaki maduda khunja ahum adu maikai khangdana Tokai chenabadagi khunja ama thiba khangdana leirakhibani hairi thiba khangdana leirakhiba khunja adu thibagi thabak chathabada ngasi nungthil pung amaga minute 9 rom taba matamda khul adugi umangi sarukda asibak changwaina phangmangam khibani hairi laikhidraba khunja adugi maming Chunjalung kawi masagi chei 50 rom suraba miyoini hairi mahangna siraga taduna leiramba matamda makhut animak tungbunnana thamlamlaga loinana kokki saruk yauna hakchangi mafam kayada nongmai maruna panbagi dakfam lei hairi Thaudok thokfam da police ki kangbu changsin ki bagal loinana asibak chang lokhatkre thaudo aduna maram oiraga hojik mafam adugi khunja sing khoiram khoisaunari hairi nakal amarom da ngase ayupung 10 rom taba matamda Ukrul district ki kha thangba sarukta leiba Mongko Chepu amadi Sikibung Naga village ta kuki khulai paiba singna nongmai ram ni furom kapsenuna attack chatharakre hairi Kuki singna nongmai kapselakhiba du da khul adubu ngak seliba village volunteer singna su nongmai round khara kaptuna khudhan ki hairi thaudo adu da maikai animakta aso open yaukhiba leiti hairi Census Operation Mamang the NRC 1951 Hana update tawgadabani haiba demand da miyam gi khongchat chatkre Census Operation Mamang the NRC 1951 Hana update tawgadabani haiba demand da ngasi loop taraga marina sinduna Jidim gram dagi miyam gi oiba wakat khongchat ama thau ground tamna khongsan ba hokre khongchat aduga mari lainana loop taraga mari gi convener santana hakpam na hai Government of India na leiba asigi Northeast region da foreigner sing khandokpagi chathagadaba process asi wahai da khakta da yamna hakchina lauba malaga tawthorapa matamdadi peningai oidri awangno puki state pomba asi foreigner singi infiltration chawna leiri haibasi mayek sengna lengakna khanglaba sunga si fawbada foreigner sing asi khandokpagi chapchaba mechanism amata thabak oina pangthokpa leitri Manipurda hojik miyamna mayoknariba awaba asi foreigner
infiltration-dagi tholakpani kumja 2005 ta matam adugi leingakna Myanmar-da base tawba Kuki lalholo KNAB-ga su khuyek pinakhiba aduna ngaklo oiraga ngasidi Kuki militant-sing asina sugi marumda lamdam asigi yalongmi-singda onsilaktuna lan chathari masida India leingakna tumina usinnadan leithokliba asina kari karamba aronba agenda leibagino haibasi achauba wahang ama oirakli lamdam asida changjafam lauduna leiramba Chin Kuki narco terrorist-sing asina ngasidi leiba asi thugaiduna makhoigi oiba homeland ama semgatnaba manglan sagalakli Manipur na hojik mayoknariba armed conflict narco terrorism gi loishinba naidraba problem sing asigi amata ngairaba warushindi lamdam asida changsilakiba illegal immigrants sing asi khandoklaga makhoibu masa masa gi maramda deport tawraba tungda NRC update tawbani matam adu khaktada lamdam asida tangdu leitaba hanjilakani hojik lamdam asida irang thogaliba asi yellow furup singna natte Kuki foreigner singnani haibasi mipum khudingmakna khangnaraba wafamni karigumba NRC update hana tawduna census operation asi tawkhiba tarabadi foreigner sing asisu Indian citizen ni haina claim tawrakpagi khudongchaba ama pibaga chap manai madugi sumathakta naronda changsilakiba mioi sing asina legislature amadi administration da fawba marata sin khiduna makhoigi oiba aronba agenda kaya amasu thabakta onthorokpa yabagi oithokpa lei pumnoma asi thingsi hairabadi NRC pangthokpa foreigner sing detect tawraga deport tawbana tana thopa pambai leite ngasi luk taraga mari na miyamga loina changsilakliba khongjang asi yamnamak tangai fadaba khongthang amani karigumba government of India na namduna census operation asi tawsin khiba tarabadi Manipur gi tungi laibak tamba ngamdaba fibam amada leiragani haiki rally aduga mari leina miyamgi oiba mifam amasu pangthoktuna tongan ba waref kaya sulauki warep sing adudi hojik chathariba census of India 2027 Manipur state asi lamdam asida pangthok tringai mangoina NRC update tawnaba Manipur government amasung central government da taksinba NRC 1951 update tawba yauna state asigi CSO state amasung central government ki mari leinaba singi marakta tripartite agreement ki framework makada precondition ama sign tawnaba mari leina ba authority da taksinba akhanaba issue asigi matangda luchingba sing amasung central government anigi marakta wari sananaba akhanaba khongthang lokhanaba chief minister da taksinba high level committee on demographic change ta Manipur government gi nominee natraga agency yahonaba taksinba hojik leiriba issue sing asiga mari leinana 14 CSO kanglei pangna karigumba waref amata lawdringai gi mamangda state asigi miyamga khanna nainaduna amasung makhoigi wakalon sing lawba amasung asigi mifamna lawkiba proceeding sing asi nominee gi manungda CM home minister amasung state authority da submit tawba haina su waref lawki kha thangba Philippines ta yuwa habada mioi kunsire chani hena so pananglei kha thangba Philippines ki Mindanao Island ngase ayuk Richter scale da 7.8 yauna yuwa habagi thawdo ama thokibada mioi kunsire chani hena sokli haina official singna phongdokre local gi matamda ayuk pung tare kamini kunthraga tare tabada akanba yuwa habagi thawdok thokraba matungda Philippines, Indonesia, Japan amadi Australia na chingba mafam singda tsunami gi alert lauthoki South Cotabato Chotan Kudarat Sargini amadi General Santos City da building kaya marum ningkhai rakhi thawdo adugi matangda Philippines ki President Ferdinand Marcos Jr. gi mieng makhada tongan ba agency singna mi kanba amasung mateng panggi thabak paikhali yuwa habagi phibam soalaba mafam singda school sing class tawdana Marcos na khangan ki Occidental province ki Davao da leiba primary school amadagi thagalakpa video amada mi pairaba mahiroi singna leimaida punduna leiba ulakhi